Lamdam asida doctor gi masing awatpa leiriba asi kokhan medical gi Lamda Thabak Touriba Singna amatta ona Hotnaminnaba Dr. Singh Henkat-hanba Mathou Tai haina Mahudamadi RDNPR Minister Khemchand na phongdokhre. Ngasi Kwakatel Bazar da laiba SBI building da Salam Global Education Consultant gi nauna office sanglen hangdokhi baga mari lenena wafam asi minister na phongdokhi bani thoramadu da RDNPR gi joint secretary oibagaloidena SGEC Bangladesh Medical Education gi go coordinator Touriba A Sivadas, RIMS ki medical superintendent Dr. N Sanjeev, Environment and Climate Change ki director T Brajakumar, Padma Medicare ki MD Dr. AV Vikrant Amade, Art and Culture ki director K Dinamanina, Atoy Bamitung Oina Sarugyaki, Minister Khemchand makha taraduna malem gi oina miyoi lising ama gi Dr. Ama laigadaw bani adubu Lamdam masidadi miyoi lising taragi oina Dr. Amaleri ana layengi lamda hena Hotnaminnaba Hotnabada Miramda medical ki line tamningba mahairoi singda course leiriba fauba mama mapa amagumna yengsilaga mahai tamhanbagi damag paikhat liba khongthang asi thagatningai ni haiki Salam Global na Lobby Initiative si Manipur dadi sumubakal gi initiative ahar bamare marandi toan na country da admission do basak do sindu mai parent na kana sa bakar do da puti da thiram bagi awa mayam ma ko bani haibagi ai khaza bu thunjari khaza bu du mangan da fasana sinbina ba da mai request ho jari e loina World Health Organization na every 1,000 da doctor amam thamwai fi ko 10,000 da amakunde that means 90% gap amali tamuraga halaga NCI how the pass tawri percentage wangba nakbasu oiba culturally ekoi amna jaba country oibina masida koi punamaga encourage organda population di hengali na doctors ki masing hegatum chukho kanina masi encourage ori na hajar kanda ai punamaga thagachari Salam Global Education Consultant ki nauna office sanglen hangdokhi baduga mari lenena Salam Global Education Consultant ki Managing Director Salam Lanchenba na phongdorakhi bada ngasi hangtokliba center sina Bangladesh ta leiriba top medical college tara mathoida Lamdam asigi mahairoi sing medical tamnaba ki damak MOU sign tawnare kumjali singani kunmari ki damak Salam Global Education Consultant da counseling ki fee laudana institute singda direct admission tawhangani passport amadi visa su phanghanbagini amadi institute singaduda parents representative amamamsu thabagaloina institution aduga mahairoi aduga tuna ribra haiba khangdoknaba toina joint inspection su tathagani haiki Manipur leiriba medical aspirant students singi tamakta khalaga khogi Bangladesh leiriba top medical college singa khoina sajaduna unajaduna admission ki process na singbasi admission ki program tawnabagi tamakta khoi Salam Global Education Consultant na asi myam ki praja ki tamakta thokcharakpane Salam Global Education Consultant na ahan bada paikachagena khanjabasi Manipur leiriba irang asina maram oiraga Manipur da lai horoliba medical students singi tamakta counseling amadi consultancy fee free of consultancy ojagani haina khoina Salam Global Education Consultant ki maikari gi ahan boina thamjari